ARAMBAI TENGGOL gi LUCHINGPUREL KOROUNGANBA KHUMAN gi MATHAK NIA na LOUKHATLIBA case asi KHUDAKTA HANDOKKADABANI AMADI MEITEI gi KHUL NGAKPA AMATTA PHAGATPA YAROI HAIBA demanda all Pukhao MEIRA PAIBI APUNBA lupna SHINDUNA Pukhao Khabam playground da Wakat Meepham Chathakhre Wakat Meepham aduda saruk yakibi seram ongbi ibem chakobi khongjang amana hai Government of India na Manipuri da thokliba irang asigi matangda matam sangna tumina leishinduna laklaga lamdam asigi apunba saktam ngaknaba hotnabada thawai khubakta hapna chen chongliba ARAMBAI TENGGOL gi LUCHINGPUREL KOROUNGANBA KHUMAN gi mathakta ek kaya pansinduna amadi khul ngakpa sing fanaba hotnarakliba asi akanba mongda condemn tawi karigumba KOROUNGANBA KHUMAN fanaba hotnaraklabadi mama oibi singna makhoi bushu fabiu haiba yauna tongan ba khongjang kaya changsilakani haina mahakna makha takna fongdoke Wakat Meepham maduda saruk yakiba singna Manipur gi ngamkhai kaibi yaroi imalebak na yaifare Government of India gi thawong yaningde KOROUNGANBA KHUMAN fabi yaroi ARAMBAI TENGGOL gi tenggoloi amata fabi yaroi haibana chingba kholau kaya amasu lauki asuk yamna kallaba asuk yamna santi leitraba mafam masida akoina isa singna thawai yauna thololi baje isa singbu phani haibase ek amatta panba yaroi KOROUNGANBA da ek panba matamda akoi puna makpuju loina phagadabani loina pangadabani aduna kuki singnadi MEITEI gi angang dagi nupi dagi macha macha leiriba puna makse phara haliba adu singduda loina panbi oetse aduna akoi kaino sida isa sing tholaiba mayam sida ek amatta panba yaroi haibase India leingakta su akoi pendaba phungdokchari ek mayam abasi khudakta la thoktaragadi akoi ima mayam ma khongjang jangjalakani sidagi hena kanba khongjang kaya ma jangjalakani